Central Forcing the Combat Operation Sathrakpabu UKN and condemn Torgli, Manipur River Central Forcing the United Kuki National Army UKN Kader Singda Amadi Masina Tabuk Tori from Sing the Left and a combat operation Satharaglibasi Quaide Kanbamong the condemned we hire Central Forcing the Torgliba Tawangasi Atubumatam the Lip Kadabani Haina UKN Tador Pachero Amanahidi Serola Sinamakata Raduna Lupasina Taliba demand constitution Ayaba Piribani Lupasina Kukimiam Oiva Tongan by Union Territory Ama Lebak Asigi Manung the Piu Haibani Masina Tunquina Kukimiam Tandulaitana Labor the Hena Kudang Sahalagani Hairi Masi Lebak Asigi Constitution Article 3 na su ayaba piri bani kukimiam ke oiba political settlement amar laktu fawba hojik lai riba buffer zone sing asi maintain tawduna thamgada bani maram aduna state asita deploy tawriba central forcing na UKN gi mathakta military operation sa thariba simatam khargi oina lep kadabani military operation na solution amata purak loi haina serol asina makhata na phongdorakni April Mari the numit humni gi kongsata CM jiri bam dasat kadori CM Khemsan na MLA kharga loina Lakhipur da BJP gi vote khom gadori Mamang the Chief Minister Y Khemsan jiri bam dasat na mar amasung maitai gi marakta ing tappa purakna bori sanakra batungdani raksubu oina thase gi marida numit humni gi kongsata jiri bam dasat kadori ma ki kongsara sida BJP gi MLA kharga loina Assam gi kasar yosin duna Lakhipur gi BJP gi mirep Kausik Rai gi vote khom gani panbe abadi Lakhipur Assembly constituency the BJP gi mirep asiga lamba tawnari Congress mirep adu maitai machani maming M Santi Kumar Singh hani Assam da maitai amana mirep oibasu ma khaktani hairi khongsat asigi matang da phangba paun hai Chief Minister Y Khemsan hojik makki oinadi National Highway 37 da MLA mayam galoin April mari ki ayuk tegi satna ba thaurang tawri mahak na jiri bam hek yaubaga laingang pokpi police outpost yengsin gani ningsing khulda leiba jiribam district hospital gi phibam su Chief Minister na yengsin gani madugi matung tarak pada Chief Minister na lamlen khunda chatkani aduga ahing doma jiribam da leiba police ki guest house natragana PWD gi guest house ta ahing doma lekani pawasina makhatan hai numit asimak ta jiribam da kuntari ba tongan tongan ba phurup singi oiba mifam ama New Alipur Naga village ta pangthokani mifam adu da Chief Minister Saruk Yagani mamang da unakiba da Saruk Yakiba Markangbu adu so Chief Minister ya wongfam adu da Saruk Yagani maikai adom da ingta popurakna ba akhanda ba thamrangi makada community singi oiba mifam adu pangthokadabani hairi mathangi numit April manga gi ayukta jiri bamgi Chandrapur da inter state truck terminus amasung atop project khargi urep uyingsu Chief Minister tamgadori madugi matung Chief Minister Silchar da laiba Rongpur mai laikai da Radha Mandop Mandir da Assembly Constitution ki mikhal gi damakta vote khom gani kasar gi Rongpur da ayuk ki saklen sagani amasung Halakandi district ta laiba thaugal marup laisram khul jari bonda mikhal gi meeting da sum hakna wangang gani mikhal gi vote khom ba loiraba matung da hakna numidang weram da jiri bam da halakani aduga mathang gi numit ki ayuk ta mafam adu da helicopter tongduna laglaga imphal gi kangla da laiba helipad ta thungani hairi Chief Minister na Assam gi tongan mafam sing da vote khom basat ka dariba asi gi maru oiba maram Manipur gi MP Dr Angom Sapimol akoi jamna handak Marak mafam adu da vote khom khibadu gi yenglaga Chief Minister bu BJP gi miyamna kasar da lakna ba yamna kanna hairak padagi sat kadori bani hairi Iran gi nungi yuk matam gi pham da hanjil halagani Donald Trump Iran gi mathakta sathariba lan asida US military gi pandam phanglagani haina President Donald Trump na lebak miyam da piba warol amada phongdokre US amasung Israel na Iran da lan thakiba tha ama mapung phakra matung da pikiba warol adu da mahak nai ki US ki matik mayai pung na maksina dun Iran bu Stone S ki matam da amuk hanjil halagani Operation Epic Fury hek haubodagi pandam phangdriba makata na hona kigani haina phongdok tuna laki hojik American military ki pandam phangada ba matam naksik lagle US military na sathariba campaign asigi khwaidi gi maru oiba pandam di Iran gi missile facility pum na amanga ta kan ba missile semgat pham mang takhan naba security infrastructure amadi navy gi mari leina ba thabak thaurang sing mang takhan baga loina nuclear khulai amata pai han tanaba ho na ba haibasini television gi khuthang da leba ki mafam pumbada sandoki ba warol adu da mahak na haila kador ba sayol ani gi marung da Washington na Iran da khwaidai kan ba mong da attack sathana ba thaurang lokhale sathagadori ba attack adu na maram oiraga Iran bu nungi yukta amuk hanna hanjil halagani West Asia da hojik sokna riba lan asina maram oiraga Iran gi matik mayai ka hen hanthal le haina palladuna mahak na haiki Iranian Navy amasung Air Force ki mapangal angak papangna son tharakle maru oiba lusing ba kaya marum hat pangamle Islamic Revolutionary Guard Corps maming khaktagi oina leire mamang da sokna kiba lan pham sing di sahi kaya sukna sokna ki adubu handaki lan asidi aterma matam gi manung da loisin ba galoina na US military na mai pak pagi pibam da leire haina sum mahak na phongdoki puwari da thokiba lan sing gi matang da mahak na haiki malem gi han balan jaw da sahi amaga tha taret hen na lan sokna ki ani su balan jaw di sahi ahum ga tha ni pan hen na sokna ki
Korean War su sahi hum hena songlaki ba loinana Vietnam War di sahi tarag mapun hena songlaki matamdu da songlaki ba lan ga Middle East na hojik US ga Iran ga songnari ba lan asiga yamna sauna khena balai maruk mapang oi balai bak singna nangli ba wa pum na ko khanna bagi pandam de Iran mapung fana mai thi ba pi na ba thawrang tawre haina sum hakna phungdokhi Strait of Hormuz thingjin ki bagi matang dam hakna hai Iran na thaw puthok pusin tawba thingkra ba su US ki thaw amadi gas marang kaina lai hairi AAP na Ragab Sadabu Rajya Sabha ki deputy leader dagi famdagi lauthokre Aam Aadmi Party AAP na Rajya Sabha ki secretary ta ai Baserol Ahmad Haduna Ragab Sadabu Party asigi Rajya Sabha ki deputy leader dagi lauthokle haina khangan kre parliament ki upper house ta Meeoi asibu AAP ki quota da wangang na bi khudong saba pidana basu Serol aduna phongdokhi Ashok Mitalda Rajya Sabha da AAP ki deputy leader oiragani haina khangan ki mamang sahul tongan pe state amadi union territory singi assembly election ga mari lena Ragab Sadabu Dabu party asigi star campaigner ki list gi lauthok pa laikhrabani AAP linkhat pa ki party sta thabuk tawduna lakhiba sadana kumja 2012 ta Arvind Kejriwal ga loina Delhi Lokpal bill gi matang thabuk tawduna lakhi matung tarak pada mahak na party asigi national spokesperson oirak pa ga loina 2015 da New Delhi gi mikal da AAP na mai paklak pada gi party asigi treasurer oina thawpuduna lakhi kumja 2020 gi Delhi assembly election da mahak Rajendra Nagar assembly constituency da gi mai paklak khibani hairi Indonesia da Richter scale 7.4 yauna akan bamong do yuwa hakre nongpok thangba Indonesia da ngasi akan yuwa habagi thawdok ama tokre United States Geological Survey gi report matung in Richter scale da 7.4 yawbagi sang yuwa habagi thawdok adu thokibani lenung da kilometer kontra lu thabam fam da epicenter oikibaga loinana thawdok thokra matung da mokula si da magnitude 7.8 yauna laibak nik pagi thawdok thoki malem da khwaidagi toina yuwa hagan ba fam singi manung da Indonesia so yawi Pacific Ring of Fire haina khangnaba kilometer lising ni fu na kon ba mafam gi manung chana leba maram leba asida toina yuwa habagi thoktok thokpani marem gi oina yuwa habagi thoktok sa da ni pande Pacific Ring of Fire manung da channa leba mafam da thokli mamang tha da su Sumatra Island Mathakta Akanba yuwa habagi thokdok amasu thokpa laikhrabani hairi Director Sheikh Abdul Hakim na Sisipur da MLA Singa unakre Singi district sing the administration ki thabuk thorom sing yohanaba ki pandam da social welfare director Sheikh Abdul Hakim na chief minister gimnam kemsan gi leadership makada department asigi staff sing loin na surachan purasa tuna MLA sing unakre singi district sing da laingak na paikhali ba welfare scheme singi kana ba mapung phana phangan na ba gi matang da tongan ba MLA sing unadun wari sanaki kumja 2023 gi metha da gi thorak ki ba kanglup ki irang na maram oirga singi district sing da laingak ki thabuk thorom sing paikhat pa khudong sa dana leiringai gi director na tongan ba MLA sing unadun laingak ki welfare scheme amasung project sing miyam da mapung fana phangan bagi matang da henglep assembly constituency gi MLA lajamang hokip singhat SC gi MLA chilnun thang manglun churasanpur SC gi MLA LM khaute saikut SC gi MLA paunenar hokip amasung laiki jaba MLA bungjangin balte gi masana pa Joseph balte gi unadun wari sanaki hairi thalaiba ki numit tarani khungsatana sagi Artemis 2 khongsan kre numit tarani satkadaba khongsat amagi damakta National Aeronautics and Space Administration NASA gi Artemis 2 khongsan tre Kennedy Space Center tagi astronaut mari ga loinana Artemis 2 khongsan ki bani technical gi oiba soi leibana matam sana khongsan bangam ki draba so asoi pumna maksum thoklaga thalaiba ki maram da thijeluna khongsan adu sat ki bani international team adu da yaur basing adu di astronaut sing adu di NASA gi astronaut with Wiseman Victor Glover Christian Kos amasung Canadian Space Agency gi Jeremy Hansen ni sahi chatang khayam gi matung da thalaiba ki khongsa sat pa handak na han bani Apollo gi khongsa adudagi hena khumang chausin na handaki khongset asina thalaiba ki moramda kupna thingjin loina Meeoi amadi thawai pan basing thalaiba ta khundaba yagadro haibagi matang da thing jengata ba khongset ni NASA gi astronaut sing na maipak na lokhulak pa thorang adubo President Donald Trump na social media da khutang da thagat pa phungdoki ex thagalak pa post amada Trump na hai malem khaktana tana thalaiba amadi thawan michak ilamda America na makata na thijin bagi thabuk paikatno lakhi astronaut sing na handak paikhalak liba thorang asi soitana mahi yangani haibagi thajabalai Artemis 2 gi mission commander oiriba Reed Wiseman 50 hana US Navy gi officer oirambani kumja 2009 da NASA gi tabuk thoromda yorokibani mamang da mahak numit chama ga humpuga mangani International Space Station da lairure CM no governor unatuna law and order gi wakan nakre Delhi da gi Imphal da ngase yuk thunglaki ba chief minister Imam Kemsana lok bhavan da satuna manipuri governor Ajoy Kumar Balag unakre union home minister unaro ba Imphal da hek halak ba governor unakiba du minister expansion ga mari leinaram gani haini miyam na khanarami adu governor unaru ba du state asigi hauzik oiriba law and order gi matang da governor
da paudamba amasung Union Home Minister Amit Shah da Delhi da unadun wari sanabada phongdorakpa law and order ga mari leinaba issue singi matangda phongdorakpa wafam sing adu governor ga khannabani hairi state asigi law and order gi phibam khara makhai phagachara basuma pung oina singi district sing the suspension of operation suda yaudaba kuki jogi khulai paiba kangbu miyam amma thorakliba sigi matangda Union Home Minister ga wari sanakiba laiki asigum khulai paiba kangbu sing asi laksinabagi damakta central government ga manipuri government ga punna setminabagi wafam phongdorakpa adusu pau tamlamgani haina launari singi district singda anauba lalong amu oina security force singi operation kangkhat hanba yabagi oithokpa lei hairi Meeoi ama masagi license nongmaina masa makta kapsin dunu sijakre Meeoi ama masagi license nongmaina masa da kapsin dunu sijakre hairiba thodok asingrang numidang pung mapun makai rum daba matam de Imphal police station gi manung sanba Nagampon Kangjabi French colony da thoki bani hairi pausesna phangwa paugi matung ina dilai khidra Meeoi edugi maming khaidem Girinder sahi yang khaiga manga apop lai khidraba Nodia san kawi hairi thodok aduga mari leina lai khidraba khaidem Giridari gi manung gi Meeoi singni Imphal police da report tawrakhiba ga loina police na UD case ama lokhat paga loina si baksang lokhat aga rims ki miren sang da postmortem tawkhre hairi laikhidraba khadem giridari gi kari maram gi tamakta masagi ka da masa matum tanong mena kapsin dunu sijari bano haibagi maram khangbo ngamdri pausesna phangwa atopa pau amagi matung ina di laikhidraba khaidem giridari gi loina bi sangita bu ngarang thodok aduna maram oiraga tusinbadagi koke sarukta sokpadagi sija hospital da pukhatuna laikana ki hairi adum oinamak sabsabadi khangba ngamdri hairi